Zanimsta PG tambagi admission fee lupa lakh amadagi lupa lakh ahumda hengalaki badu yaningdaba phongdoktuna hospital asigi resident Dr. Singh ngasidagi casualty amasung emergency service lepagi khungjang changsin bahogre Zanimski resident Doctor Association siliba Changsiliba khongjang asiga mari lainana Dr. Angom Rakesh Kauba Zanimski resident Dr. Amana phongdorakpada Zanimsta chahi ahum PG tambagi admission fee lupa lakh ahumda hengalakpagi thawong asi yaningdaba phongdoktuna haukiba tang kunithoidagi hospital asigi OPD service ta resident Dr. Singna matho leplaga khongjang changsin bahawkibani mamangda lauramba PG ki admission fee lupa lakh amada adumak ohanbiu haina resident Dr. Singna changsilakba khongjang asida mari lainaba authority ki maikaidagi wafam amata phongdorakpa leitri masina maram oiraga Janimski lairiba resident Dr. Singh kupna khannaraba matung asidagi casualty amasung emergency service lepagi khongjang ase makhatana changsinbani ngasi lauriba firep asi PG mahirui khaktagini hospital asigi mathau taba service khudingma hospital asigi consultant amadi SR Singna pangtokani adumakpu hauzik oirakliba manipurgi phibam asida miyam ka hena asogapan yauraklabadi aikoina talibadi manase matam kharagi tungoina duna miyam gidamak angamba mateng pangani aikoina taliba dimanase chahi ani faraklabani adubu Janimski authority ge maikaidagi strike na chingba tawdana ba hairakpadagi sanglaba chahi ani ase aikoi khanglaga lakpani haujikti PG gi third year exam su pangthokadaba tha anirom khaktama ngairakle masigi mamangda fee thidoknaba hairaklagani asigumba phibam ama laktringai asida aikoi gi demand fangnabagi dama mari lainaba shingi pukning chingsinaba haiduna strike tawbagi frep ase laurakpani Maramaduna, mamangda lauramba PG ki admission fee lupa lakh ama adumak ohanbiu haiba shida mari lainaba singna mityeng changbiu haina Dr. Rakesh na makhatana phongdoki Lebak irang hajik akoi demand ko komi aduga Manipur situation bab ta jai doctor moina akoi di lebak myam ki seba tawgen thoksarak pani adu akoi demand asi ju thani tangai re akoi third year exam tha doba PTO haira ani aduga akoi laik pa dau su lei thani tangai ra bani na hajik TO haira trikan sida sahi ani ngai jarakpani moina strike tawgono na akhoi sum taraga in a legal way da tapna ngai jarame yarak tabdagi akhoi si tawjabani aduga casualty shutdown OPD shutdown haije akhoi doctor se akhoi si Janimsi da leise JR PG SR consultant leijai akhoi PG haiba section du tang akhoi gi tang demand do phangnaba akhoi tang handokjabani atopa intern JR SR consultant na di adum mathau do tawri aduga lebak ki irang je kanjal agadi akhoi adugi su drop ama tawra thamjarame khudakta akhoi pendabaduna ama thamaga su emergency service adai patient nari ba kholiba akhoi lo yawgani mayam sida dum phami je casualty si leire adum yawgani khoi